Pau Information Center for Hill Areas Manipur ichamna demarcation ningthina tawduna border fencing tawnaba India lengakta taksin kibani hiram amatada border fencing ga mari leinana athingba pi leite haiba wafam thanakli amadi Manipur ki former speaker amadi minister ki pham puramba 𝐻𝐸𝐯𝐿𝐴 Nagaland ki former minister 𝗠𝗔𝗡𝗥𝐼𝐬 Northeast state sing da apun bagi sakam sagat na mawafam thonglo hai ꯃꯌꯥꯝ Northeast Window TV na sandokchaba numidangi Manipuri pau mideng tabiriba singbu SURBALA mairembamna taramlokjari hojik miyamda pau macha khaina pizari Information Center for Hill Areas Manipur ichamna demarcation ningthina tawduna border fencing tawnaba India lengakta taksin kibani hiram amatada border fencing ga mari leinana athingba pi kiba leite haiba wafam thamlakli itamgi hanagi president oiramba N Rajendra na ngasi paumi singa unaba amada makha tan hai ichamna border fencing tawbada athingba amata pi kiba leite henadu mapung fana yengsilaba matung border fencing khabinaba mari leinaba lengakta taksin kibani masigi onabada Congress Party amadi Party asiga nakna chatminariba singna mahak pullana pauthokna basinbagi thabak khudakta gi lepiyu nong 𝐋𝐢𝐯𝐶𝐞 𝐍𝐞𝐰𝐬 border fencing nate security fencing ni haina yetnaba laikhiba duda chumna yengsilaba matungda fencing khabagi thabak tawbiyu haiba wafam thamluba khaktani haiba wafam thamlakli siga ko meeting ma tabu matamda haiba Suresh Babu sina high level work committee convener Suresh Babu sina ko de tapi usi kariyane tapi ne kanda high fencing se border fencing nate security fencing ni tapi ne adu lagi ni pora ma mayo ma lantas adu already high na high ga ko gi second committee sina ko gi high meeting mafam sina adu already sana tham gi manung da ko gi asenga boundary do khangan biro sidi security fencing boy bina ko gi lam ya ma mani adu na ko gi lam do khangan biro ga asenga fencing do khabi yo high ki khaptu ne committee sina high ki adu ko boy na du palaga le se kari no अरे सिंह मठुंग तारकदा मु भाई के कांदा और पॉलिटिकल पार्टी पर मिखमा मकोवे सरकार खमना मदुगी लिक्टो ऑल पॉलिटिकल पार्टी मणिपुर की मतमदा मिखमा सुफंगी सरकार खंगम मदुवाई की सजेस्ट कलेक्शन माना आई मतमदु गवर्नमेंट के होम मिनिस्टर ने माना आई खंजे अदुगी मरक सिदा सेक्रेटरी टीम मसु लाका द होम सेक्रेटरी लागा अकोय पुन्ना मफंदु चल कांदा मकोय मगिने लोया उखरो Makhum atun tan kar sidi magina harum maga loina uber sakre all political party ki team chalaba high level manipur government ke high level core committee ki makhun khali ko Suresh Babu du chali yeng kan mahana akoi nian da kan na ta ka to ngai kan da sidi security fencing ni border fencing ne te harum ne ke ko thok se la na ko la ko ni adu already ko zero do border ka pi ro khabi sidi ne pi hai ne si timu ko gudane la nawa ni khadam hai ne ko gi imushi aduna aina ten rain to kan thai ne du yu ko do to pi no ai sumba ki tangan bi ho CPI ki garan na ki all political party ki pam so yo mari kale matam du da secretary home secretary la ga sa ga na lecture chatu matam ko yo mari kame madu ki reporter sare ko bi pir mari ne ko thase ada miem ki life miem ki kunci ma kata tawen we polgen mai ne lam no bona bata so puthok pi ganu an ai ne bashal bata noi mai tri han to bi BJP topic ko CPI topic ko Congress topic ko political party noi ne topic ko la ji bashal bana noi mai tri to bi noi mai tri to bi noi mai tri to bi ko mai tri to bi ai ne ai ji kai bi 서울 거기 나가면 시기 포스 행동이 도거든 그런데
manipur ki former speaker amadi minister ki pham puramba 𝐻𝐸𝐸 nagaland ki former minister monlumo ki kongana northeast state singda apunbagi saktam sagatnaba wafam phongdoknakre agartala da pangthokiba one northeast unity rally da saruk yaraduna 𝐻𝐸𝐸 northeastern people singi kuina mangjarapa manglanama oiriba apunbagi saktam da zat bizat khaidana lining da khetnaba thamdana amato oina punsinbagi idea aduda sandokna wafam kya thamki loinana monlumo ki kona apunbagi khonjel amakhaktana thamliba khetnaba khudimak maithiba piba ngamgani haba wafam thamki ORS ki mahutta manana sembani haina thoglak liba brand sing asi angang sing na narakpa matamda amadi dehydration diarrhea na chingba tarokko matamda season nadanaba manipur gi health services ki director na miyamda appeal tarakli director of health services additional commissioner of food safety government of manipur dr n 𝐻𝐸𝐸 sing na khudik piduna thadorakpa chirolamada oral dehydration solution asida drugs and cosmetic rule 1945 ki matung inna anaba sing da prescribe tawani adubu masigi mahutta atopa anouba thoglakpa brand sing seasonaba sina anaba henjilaknaba machak amo oheli haiba wafam thamlakle Imphal East District ki manung chana laiba Moirangpurel mayai lekai de laiba Moirangpurel Youth Club ta AGC Manipuri State ka kutsam naduna LPG gas asi matau karamna season nagadagi amadi kudong thigadabadagi matau karamna cheksin thorang lokhat kadabagi haibagi matangda awareness training program ama ngasi ibudo kamlang bang Moirangpurel mayai lekai community hall da pangthokre ngasi gi awareness program aduda AGC Manipuri State ki manager SS Joy Prakash na haikibada gas haibai si nubi oibi singna LPG gas sijanaba matamda gas khangdaba yadaba potsak amani soibedagi gas pokhaibagi thodok asi toina thoklibani maduda kari tawba yabagi haibadu miyamda khanghananaba awareness training program asi pak sana piduna lakli miyamga loinana wakhal taminabagi thoram asi pangthokpani haina Jay Prakash na makha tana phongdoki School authorities mama mapa oibasing amadi mahairoi singna punna sumthok minanaba federal student organization kanglaipak fesoki maikaidigi appeal torakli fesoki secretary education and library soibam david na khudek piduna thadorakpa cherolamada mahairoi singna school chatkhraga school da changdabida class laithoktuna lamjau sorokta chatpada natana lamhang tumhang singda laithokpa yauribasing adu khudaktagi lepkadabani karigumba mahairoi singna thawoi daba utuna sum makha tana tawragadi masida tholakpa aphaphatta namak mahairoi masa amadi makoigi mama mapa oibasingna pugadabani school authority singna su mahairoi singi attendance chang naina check tawduna mama mapa oibasingda inform tawgadabani mahairoi singi school lakpa matamda mobile phone amadi chahi sudana gari macha puduna lakliba mahairoi singa du school authority amadi mama mapa oibasingna khudaktagi thingadabani mahairoi singna mayai kaba nisa agent su oiduna mahai loisang singda mahairoi singna nisa gi polam sing supply tawba khudakta lepkadabani laingak na piriba order gi matung ina mahairoi mahai sang amagi akoibagi meter chamagi manungda phamliba dukan singda mayai kaba nisagi potlam sing thamdanaba amadi mahairoi singda nisagi potlam yonba lepnaba akanba wafam su fesoki maikaidagi thamlakli Thobal athopa makha laikai de leiba pangambam nupa zau singi yumda sakhangdaba singna hand grenade ama thamlam lei hairi Thobal district ki Thobal SP gi manung chenma athopa makha laikai de leiba nupa zau gi yumda thamlamba hand grenade adu ngasi ayuk laikai gi mi singna thengnarakpani hairi hand grenade thamlamba gi pau phangbaga Thobal SP
Pigini Thobal PS ki team ama laktuna yengsilaba matung laukat khri hairi pangambam nupa jausing Bihar da deputy commandant oina hojik thopuduna mahaki imung manung Singapore Bihar da lei hairi grenade adu kari maram gi thamlambanu haiba khangbangamdri The 66 BN CRPF Thawalna Civic Action Program gi manung channa Rice Research Station Khangabok amadi Lamding Higher Secondary School da leiriba IDP singda masagi senthok leinaba potlam kaya yenthokre Rice Research Station Khangabok ta ngasi pangthokiba Civic Action Program aduda DC Thawal hana kamai IAS na athoiba mitunglen the 66 BN CRPF ki 𝐋𝐢𝐯𝐶 𝐍𝐞𝐰𝐬 na Tharomapu Battalion asigi OC Deputy Commandant Kisan Salam amadi Assistant Commandant Navid Nisal na akhanaba mitunglen sing oina saruk yaki atoiba mitunglen gi warol da DC Thawal hana kamai IAS na hai IDP sing asi masagi mayum masagi lamda leiba ngamdana yamna wana lairakpa chahi hum phazilakadore makoi gi awaba ubiduna ngasi CRPF na Civic Action Program gi makhada masagi senthok lambi leinana ba hotnabada machine kya pibi basi yamna nungai ba phawi makhata na su IDP sing gi damakta chakot thorang gi thabak tawi rakani haibagi thajaba lei haiki mahakna makhata na hai sarkar gi maikai degi su IDP sing gi damakta hotnari IDP sing gi awaba amadi tawhaning ba thabak sing khanghan biu thabak oina onthok chege haina su IDP sing gi puning tingsin ki Thoramapu gi warol da 𝐋𝐢𝐯𝐶 𝐍𝐞𝐰𝐬 na hai CRPF asi leiba ki security amadi peace khaki leiba nate miyam gi damakta chakot thorang gi damakta su thabak tawri IDP sing gi senthok lambi leinaba amadi marom dom hingjaba ngamnaba gi pandamda ngasi gi polam sing asi pi bani haiki thoramadu da manual sewing machine manga agarbati making machine ani aduga candle making machine ani IDP sing da yenthoki Our aim is not only to maintain peace or security, but also empower the local community and support livelihood opportunities. We believe that development and peace always go together. Today, the distribution of candle machine, sewing machine, and agarbatti making machine is step towards the self-employment and financial independence, especially for women and family needs. Every day, the livelihood same as the darkar oiba photo oyo haibdo haizaki aduga moina provide tawba sibu fazana sizinaraga noigi darkar lebada everyday life ki useful oinaba oise haibdo miyamna haizaki in case of any difficulties ekoi side teki su noigi difficulties to share tawzaraga ekoi dasu adum haibiyo aduga mayam tanaraga not only from the district administration side, from various sector digi mayam na help tawning masu yam laye aduna noigi awaba su photo ko matamda mayam se ready de laye habdo haizage aduga Christmas matam su la mina ekoi didi as a Christian ekoi didi achago ko haine aduna asigi matam sida ko haise not only Christmas but for every occasion weddings su laye every occasion laye matam sida mayam se because our life is more important than any other thing is God. And we're important and significant health, overall development. And
Surendra Singh Memorial Manipur University Inter-College Best Physics Male Competition 2025-2026 Standard College Kongbana Sinduna ngasi pangthokre. Manipur University Sports Committee Kanchipurgi meeting makada All Manipur Bodybuilder Association ambana conduct tawduna Standard College Kongbagi Auditorium Hall da pangthokiba contest aduda tongan ba institution tarani thoidegi player tarani pana sarukya aduna pangthoki weight category nipan thokna athoi ahen tanakiba aduda mayang lagbam orange na overall champion oiki amadi Standard College Kongbana point 13 phangduna team champion aduga semko komla thabina point 10 phangduna team runner oiki. Assam Rifles na sinduna pangthokiba second DZAR Hockey Cup ngasi loisinkhre ngasi loisinbagi tharamadula Lieutenant General Vikas Lakera ABH SM Mistress Biva Lakera L Colin IPS ADGP Law and Order Samsundar Rat Vice Chancellor NSU Marsden Raprup Singh YSM SM Mistress Navjit Kaur Lieutenant General LN Singh BSM Retired Mr. Basudev Chairman Manipur Hockey Amadi Dr. N Gyanendro Advisor Manipur Hockey na chingbana Dice the President Member Singh Wena Famki ngasigi nupagi final match ta Army Taramathoina Seo Singjamai Bu Amasuinoda Maiti Ba Piki nupigi final match ta YCCIC Kontha Ahalupna Ideal Club Tera Bazar Bu Maiti Ba Piduna winner oiki. Anirak Suba State Level 9 Men's A-Side Tennis Ball Cricket Tournament 2025-26 ta Madu 11 SP11 Pan King Amadi BCC Team Sing Mai Pakre Mithong Hata Golapati Athletic Union MIZAU na sinduna Union Nesigi Mana Inkol Ground da tongan ba Team Kunmarina Sarukyaraga Group Mari Thok na Khaidok laga chathariba Cricket Tournament nasigi ngasi humni chanba numit ki ahanba match ta Madu 11 Sagol Banna JF Royal Hata Golapati bu run Marfu Mapanda Maiti Bapiki Ani Suba Metsana SP11 Kiam Gaina MT Ply Mana Inkol bu wicket Mangada Maiti Bapiki Luinana Ahum Suba Met Sanaki Badana Pan King na MHSWU Hatabu run Nifutarukta Toibangamki Tournament Asiki Ngasi Sanaki Ba Mari Suba Metstana BCC Mayang Infal na All is Goal Mana Inkol bu wicket Nipanda Maiti Bapiki. Lakliba tarik tara nithoi degi pangthokadoriba Annual League Football Tournament 2025 kidamak District Football Association Thawalgi First Division Team singna registration form submit torokna bakangalakli DFA Thawalgi General Secretary M Bidyasor na khudek piduna thadorapa cherolamada lakliba tarik taret phawbada submit toroktrabadi DFA Thawal na sinba tournament singda saruk gyaba yaroi hairi. Hauze aroibada maroiba paw mukana pizari. Information Center for Hill Areas Manipur Ichana Demarcation Ningthina Tawduna Border Fencing Tawnaba India Langata Taksin Gibani Hiramamatada Border Fencing ga Mari Lengana Ating Loki Kibal Laiti Haba Wafum Tamlakli. 𝐶𝐸𝐸 former minister
अपुनबगी सक्तम सगतनब वफम फोंदोखरे ngasi ge notice window tv na sandok chaba numidangi manipuri paw matang ase loijare mideng tabiri ba pumna ngopo mukana khurumjari Step into a world of endless possibilities with 18 dynamic faculties and 180 plus courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Hakchang phana thamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba Babina Hospital leijari mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari pediatrics cardiology cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari aduna state wangmada amu kari gi chatlugani aikhoigi manipur da su hogikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patapta yumpham oiba service lobiu Babina Hospital where hope meets compassion akupa marol gidamak Babina Hospital Sajiwa Jail Road Khabai Imphal East lengsin birau natraga aikhoigi phone number 6909390666 ta call tawbirau Master Tobiningba Mahiroi Singidamakta Sparkle Iju Service na Ebrota Master Toba Yabagi Kudong Chaba Pizari Management Engineering Professional Course Yauna any subject ta Master Tobagi Kudong Chaba Pizari Tambiningba Mahiroi Singidamakta Course Selection Documentation English Language Training Visa Application Mock Interview Preparation Accommodation Chingba Sparkle ki Maikadigi Mateng Pizari Loinana 100% Education Loan Scholarship Facilities Part-time Job Assistant ki khudong chaba su pijari Hairiba countries sing adudi UK, USA, Ireland, Australia, Russia, Italy, Germany na chingbani akopa marol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV Building hata New Chekon Road ta lengsin birau Nelit Imphal na sponsor toba tha ani ki oiba BPO executive amadi anchoring ki training program ama Northeast Window TV Building hata New Chekon Road ta tawzaragani pizariba khudong chaba sing adudi SC ST ki oina
fee amata lauzaroi loinana general amadi OBC gi oina 7800 lauzagani adom adongi personality amadi communication skill develop tobaga loinana free placement gi kudong chaba su pizari akak naba seat masing kak oizagani hana lakpa miyoi singda direct entry gi kudong chaba su pizari lengsin biraksi North Window TV building hata New Chekon Road ta adom adongi personality amadi communication skill hengat hanabagi damakta pizari ba kudong chaba sing asi lobiho